ngasisu mayamgidamakta nungairaba wari ama puduna laksari. Wari asibu thabirakpa DN Kuman. Wari asigi mamingna Laman. Ngallingai matam amada yamna lairaba imung ama leirami. Hairiba imung ase khul aduda khwaidagi lairaba imung ama haibado oirami. Yum masigi mapa atugi mamingna ngauba haina kaurami aduga mahaki loinabigi mamingna Sanatombi haina kaurami. Sanatombi amadi ngaubagi macha nupa amakhatani yauriba macha ani sude. Macha nupagi mamingna Thoiba haina kaurami. Thoibana chahi 10 surakpa matamni. Matam adudi mapa ngaubadi langphai chatuna thabak surami. Aduga mama Sanatombina yum ingkhol koiduna aphangba thabak suduna mama masagi pukchak purami. Tha amagi matung ngauba mayumda laklami. Aduga thabak subagi khusuman aduna macha amadi magi nupigi mafi marol amadi sana thaknaba kaya pujarai. Mapuroibana mama masagi phajaba mafi marol thonbiba asida Sanatombi mamittagi mapi tana haraujai. Thoibana pabungna leirapa furitse ai lisilage ko phajabra yengoba ado pabungidi kari leirake. Macha Thoibana kerapna mapada hairakpani. Icha Thoiba pabungisu leirakpagane litlaga lakpani. Lambida lakpada motpadagi sudoklamne. Kadai litlose purito ipa yenglagi. To pabung phajabra? Phajai isada onthokna pakchakreda. Isa se phajadrani mama nangbo? Hoine phajare isadagi hena phajaba sangsar sida leiteda. Isadi imagi manini. Asi haiduna machabu chetna mathada konsinbirami. Ngaubana machada oidaba minamba wahai amadi haikre haibase mahaki loinabi Sanatombinadi khanglami. Adubu matu macha ningba mapuroibani. Aduna mapuroibagi chinthakta khumjada mathamoida nungaitanadi khangjaribani. Asumna ngauba numit humni marinidi mayumda leiduna yumgi thabak kayasu suri. Matu machagasu harau loinarami. Asumna nong nini haujinkraba matungni ngauba khaw achauba amada mafi marol kaya hapjili. Tanja aduda Sanatombidi chak thongduna leiri. Mamana chak kanna thonglingai macha nupa Thoibado mamada asumna hairei. Ima chak loidribo? Pabungdi kadai chakhrage ima? Imagi Thoiba chak loigadore ngaihakta ngayuko ima phat loisilaklage. Ado pabungdu leibani chango pabungga ngaihak leiminaruro. Imane chaksi loibaga kaurakeko. Thoibasu hoi hairamlaga mapagi manakta chensilai. Mapana khaw aduda phi hapchinba adu ubada asumna hairei. Pabung kadai chatoino? Ipagi Thoiba ipa ngasidagidi langphai amuk chatkadoribani. Adugi punaba phi yomlibani. Thoiba wakhal mapung phana tadrabasu khara makhaidi khangba ngamlami. Pabung langphai chatpase mina wai hainaise ado pabungsu waramniko. Pabung ainane hayangwai chawraga pabungni mateng pangdoini. Ado pabung ai thuna chawninge. Pikliba machagi masindagi thorakliba wahaising ado mamal yamlaba wahai ngaktani. Aduna ngaubagi thamoida phajinduna machabu chetna konbirami. Tanja aduda Sanatombina Icha Thoiba lao imana chak thire pabungga lakminaroko. Mamana kaurakpa adu taraga Thoibana pabung ai chak lame lao charurasi. Asi hairamlaga mapagi makut adu paiduna singduna purai. Asumna chaksang yorabada mapa machaga mamaga punna chak adubu chaminarami. Chak adu toklabada awat apa kharasu Sanatombina yengbirami. Ngaihaki matung khul adugi ngaubaga langphai chatminaba pukchaw amadi mikhusu ngaubagi mayumda laktuna ngauba thoklakpa ngairami. Taribro Sanatombi? Icha Thoiga nakhoyani aina laktre phawbadi tekta kaidana leiramuko. Aisu thabak hek loibaga yumda lake. Asi hairamlaga Thoibabu nungsina chupiraga. Icha Thoiba imana haibada lamhenba yadeko. Imana yadaba thabak tawganu. Ipasu thabak loibaga ichagi ahauba ngamok mayam ama purakadabani. Asi hairamlaga ngauba thongjin kanthokre. Asumna ngaubaga makhoi ahum san gari tongduna
ꯂꯪꯐꯩ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯧꯕ ꯍꯣꯏꯅ ꯆꯠꯂꯤꯕ ꯑꯁꯤꯁꯨ ꯅꯣꯡ ꯅꯤꯅꯤꯒꯤ ꯂꯝꯕꯤꯅꯤ ꯆꯠꯂꯤꯕꯁꯦ꯫ ꯂꯦꯞꯇꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯄꯣꯊꯥꯗꯅ ꯂꯥꯛꯄꯅ ꯍꯨꯝꯅꯤ ꯁꯨꯕꯒꯤ ꯑꯌꯨꯛꯇ ꯏꯅꯥꯛ ꯈꯨꯟꯕ ꯈꯨꯜ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤꯗ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯑꯌꯥꯝꯕ ꯃꯕꯨꯛ ꯃꯄꯥꯎ ꯐꯔꯝꯃꯤ꯫ ꯂꯪꯐꯩ ꯂꯥꯛꯄ ꯃꯤꯇꯣꯞꯁꯤꯡꯗ ꯐꯠꯇꯕꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯕ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯆꯥꯕꯨ ꯇꯨꯝꯕ ꯁꯨꯝꯕꯤꯔꯝꯃꯤ꯫ ꯃꯆꯥ ꯊꯣꯏꯕꯅ "ꯏꯃꯥ, ꯑꯩ ꯇꯨꯝꯅꯤꯡꯉꯦ, ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯠꯇ ꯂꯤꯕꯤꯌꯨ꯫ ꯉꯁꯤꯗꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯇꯥꯔꯒ ꯇꯨꯝꯒꯦꯕ"꯫ ꯏꯆꯥꯕꯨ ꯐꯨꯡꯒꯥ ꯋꯥꯔꯤ ꯇꯥꯅꯤꯡꯕ꯭ꯔꯥꯅꯦ? ꯏꯃꯥꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯕꯤꯅꯤ꯫ ꯑꯗꯨꯗꯤ ꯁꯦ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯍꯤꯞꯄꯨꯀꯣ, ꯏꯃꯥ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯥ ꯊꯣꯏꯕꯗ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯂꯝꯃꯤ꯫ ꯋꯥꯔꯤꯁꯦ ꯊꯥꯏꯅ ꯏꯃꯥꯍꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯄꯨ ꯊꯤꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤꯗꯣ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯄꯥꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯄꯥꯔꯤ ꯍꯥꯏꯗꯤꯅꯦ ꯃꯆꯥꯅꯨꯄा ꯍꯥꯏꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯃꯃꯣꯝꯗꯤ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯣꯝ ꯍꯥꯏꯕ ꯑꯁꯤꯅꯅꯦ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯥꯏꯕꯅꯤꯀꯣ꯫ ꯈꯪꯉꯅꯤꯌꯦ ꯏꯃꯥ, ꯑꯗꯨꯝ ꯂꯤꯔꯛꯑꯣꯕ, ꯑꯩ ꯁꯨꯝ ꯇꯥꯒꯦꯕ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯋꯥꯔꯤ ꯃꯈꯥ ꯂꯤꯔꯛꯄ ꯍꯧꯔꯛꯏ꯫ ꯃꯃꯣꯝ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯁꯧꯕꯣꯜ ꯂꯥꯏꯔꯦꯝꯕꯤ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯝꯕꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯈꯣꯡꯅꯥꯡꯂꯩꯃ ꯀꯧꯔꯝꯃꯤ꯫ ꯀꯣꯔꯧ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯄꯟꯊꯧ ꯃꯄꯥ ꯃꯄꯨ ꯊꯤꯕꯅ ꯃꯆꯥꯅꯨꯄꯥ ꯂꯩꯖꯗꯕꯅꯤꯅ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯑꯅꯤꯒꯤ ꯃꯐꯝꯗ ꯈꯥꯂꯩ ꯂꯧ ꯌꯥꯜꯂꯨꯁꯣ ꯍꯥꯏꯅ ꯊꯧꯗꯥꯔꯝꯃꯤ꯫ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯑꯅꯤꯁꯨ ꯄꯟꯊꯧ ꯃꯄꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯌꯣꯄꯥꯛ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯈꯥꯂꯩ ꯂꯧꯕꯨꯛ ꯌꯥꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯧ ꯌꯥꯜꯂꯤꯉꯩꯗ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯅ ꯁꯥꯅꯧ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯐꯝꯗ ꯀꯣꯔꯧꯊꯛꯇꯒꯤ ꯂꯛꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯁꯥꯅꯧ ꯅꯆꯤꯟ ꯅꯅꯥꯎꯅ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯄꯟꯊꯧꯒꯤ ꯈꯥꯔꯩ ꯂꯧꯕꯨꯛꯇ ꯅꯁꯤꯟ ꯁꯤꯟꯇꯥ ꯄꯥꯟꯗꯨꯅ ꯃꯥꯂꯦꯝ ꯂꯩꯀꯟ ꯇꯧꯕꯕꯨ ꯌꯣꯠꯂꯩ ꯃꯁꯤꯡ ꯀꯌꯥ ꯁꯨꯔꯕꯒꯦ?" ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯕꯨ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯁꯥꯅꯧ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯥꯂꯦꯝ ꯂꯩꯗ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦꯗꯣ꯫ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯁꯨ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗꯅ ꯏꯀꯥꯏ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯅ ꯆꯠꯈ꯭ꯔꯕꯗ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯃꯔꯥꯟꯌꯥꯏꯗ ꯍꯜꯂꯛꯂꯦ꯫ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯧ ꯎꯔꯒ ꯃꯄꯥ ꯃꯄꯨ ꯊꯤꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯍꯪꯂꯛꯏ: "ꯏꯄꯥꯒꯤ ꯏꯃꯣꯝ ꯆꯔꯩꯍꯟ, ꯁꯥꯅꯧ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯃꯤꯁꯅꯥ ꯂꯥꯏꯖ ꯏꯔꯥꯍꯧ ꯃꯥꯏꯊꯣꯡ ꯈꯦꯒꯨꯝ ꯂꯥꯡꯗꯨꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯏꯔꯥꯟꯌꯥꯏꯗ ꯍꯜꯂꯛꯄꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤꯗꯣ꯫ ꯃꯄꯥꯅ ꯍꯪꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯅꯧ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯈꯣꯏꯅ ꯂꯧ ꯌꯥꯜꯂꯤꯉꯩ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯅ ꯃꯈꯣꯏꯗ ꯍꯪꯂꯛꯈꯤꯕ ꯋꯥꯍꯪ ꯑꯗꯣ ꯇꯝꯖꯔꯗꯨꯅ ꯅꯨꯃꯤꯠꯀꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯄꯟꯊꯧ ꯃꯄꯥꯅ "ꯐꯔꯦ, ꯑꯗꯨꯒꯤꯗꯃꯛ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯊꯣꯏꯅ ꯋꯥꯔꯨꯒꯅꯨ꯫ ꯏꯄꯥꯁꯨ ꯍꯌꯦꯡ ꯂꯧꯗ ꯆꯠꯀꯦ, ꯅꯈꯣꯏꯁꯨ ꯆꯠꯂꯨ꯫ ꯍꯌꯦꯡꯁꯨ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯅ ꯋꯥꯍꯪ ꯑꯗꯣ ꯆꯞ ꯃꯥꯟꯅꯅ ꯍꯪꯂꯛꯂꯕꯗꯤ ꯅꯈꯣꯏꯅ ꯈꯨꯝꯒꯗꯕ ꯄꯥꯎꯈꯨꯝꯗꯣ ꯏꯄꯥ ꯇꯥꯛꯀꯦ꯫ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯖꯔꯨꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯑꯅꯤꯗꯣ ꯃꯄꯥꯒꯤ ꯋꯥꯐꯝꯗꯣ ꯇꯥꯔꯒ ꯍꯔꯥꯎ ꯅꯨꯃꯤꯠꯇꯨꯃ ꯄꯣꯊꯥꯖꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯧ ꯌꯥꯟꯕ ꯂꯥꯛꯂꯦ꯫ ꯃꯄꯥ ꯃꯄꯨ ꯊꯤꯕꯁꯨ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯥꯛꯂꯒ ꯃꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯒꯤ ꯏꯅꯥ ꯁꯤꯡꯅꯥꯅ ꯀꯨꯞꯁꯤꯜꯂꯒ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯅꯧ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯅ ꯂꯧ ꯌꯥꯟꯕ ꯍꯧꯔꯛꯂꯕꯗ ꯉꯔꯥꯡ ꯇꯧꯈꯤꯕ ꯃꯑꯣꯡ ꯑꯗꯨꯒꯨꯝꯅ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯅ ꯀꯣꯔꯧꯊꯛꯇꯒꯤ ꯃꯆꯤन ꯃꯅꯥꯎꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ: "ꯁꯥꯅꯧ ꯅꯆꯤन ꯅꯅꯥꯎꯅ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯈꯥꯂꯩ ꯂꯧꯕꯨꯛ ꯌꯥꯟꯕꯕꯨ ꯌꯣꯠꯂꯩ ꯃꯁꯤꯡ ꯀꯌꯥ ꯁꯨꯔꯕꯒꯦ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯃꯄꯨ ꯊꯤꯕꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯑꯩꯈꯣꯏꯅ ꯈꯥꯂꯩ ꯂꯧ ꯌꯥꯟꯕꯒꯤ ꯌꯣꯠꯂꯩ ꯃꯁꯤꯡꯗꯣ ꯈꯔ ꯀꯣꯟꯅ ꯍꯥꯏꯖꯒꯦ꯫ ꯅꯨꯃꯤꯠ ꯀꯧꯕ ꯅꯍꯥꯛꯅ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯂꯥꯡꯒꯣꯏ ꯈꯣꯡꯒꯨꯜ ꯃꯁꯤꯡ ꯀꯌꯥ ꯁꯨꯔꯕꯒꯦ? ꯃꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥ ꯃꯄꯨ ꯊꯤꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯁꯥꯅꯧ ꯃꯆꯤन ꯃꯅꯥꯎꯅ ꯅꯨꯃꯤꯠꯀꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠꯁꯨ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫
ꯑꯗꯨꯕꯨ ꯅꯨꯃꯤꯠꯅꯗꯤ ꯁꯥꯅꯧ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯍꯦꯛ ꯈꯪꯖꯕ ꯋꯥꯍꯪ ꯑꯣꯏꯔꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯗ ꯀꯅꯥꯒꯨꯝꯕꯅ ꯇꯥꯛꯄꯤꯕ ꯑꯣꯏꯔꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯀꯣꯛꯅꯕ ꯃꯥꯂꯦꯝꯗ ꯑꯃꯨꯛꯇ ꯀꯨꯝꯗꯨꯅ ꯌꯦꯡꯂꯨꯔꯒꯦ ꯈꯟꯗꯨꯅ ꯅꯨꯃꯤꯠꯇꯣ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯣꯔꯤ ꯁꯥꯖꯩ ꯃꯄꯥꯜ ꯐꯪꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯁꯒꯣꯜ ꯑꯗꯨꯗ ꯁꯦꯠ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯒ ꯀꯜꯂꯒ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯊꯛꯇ ꯀꯨꯝꯊꯔꯛꯂꯤ꯫ ꯅꯨꯃꯤꯠꯅ ꯀꯨꯝꯊꯔꯛꯄꯗ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯃꯄꯨ ꯊꯤꯕꯅ ꯏꯅꯥ ꯁꯤꯡꯅꯥꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯄꯨ ꯊꯤꯕꯒꯤ ꯃꯊꯛ ꯑꯗꯨꯗ ꯁꯥꯐꯨ ꯈꯔ ꯀꯂꯞ ꯇꯥꯁꯤꯜꯂꯔꯦꯗꯣ ꯅꯨꯃꯤꯠꯀꯤ ꯁꯒꯣꯜ ꯑꯀꯟꯕꯅ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯍꯦꯛ ꯅꯦꯠꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯅꯤꯡꯊꯧ ꯃꯄꯨ ꯊꯤꯕꯗꯣ ꯑꯌꯣ ꯍꯥꯏꯅ ꯂꯥꯎꯔꯒ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯪꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯕ ꯆꯩꯅꯥ ꯑꯃ ꯈꯪꯂꯝꯂꯒ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯤꯡꯊꯧ ꯃꯄꯨ ꯊꯤꯕ ꯄꯨꯟꯁꯤ ꯂꯣꯡꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯅ ꯇꯣꯡꯕ ꯁꯒꯣꯜꯅ ꯅꯦꯠꯄꯅꯤꯅ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯗꯕꯒꯤ ꯅꯤꯡꯊꯧ ꯃꯄꯨ ꯊꯤꯕꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯉꯥꯔꯥ ꯍꯥꯏꯕꯁꯨ ꯉꯥꯗꯤ ꯅꯠꯇꯕ ꯁꯥꯔꯥ ꯍꯥꯏꯕꯁꯨ ꯁꯥꯗꯤ ꯅꯠꯇꯕ ꯋꯥꯏꯈꯨ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯁꯦ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕ ꯇꯨꯝꯂꯕ꯭ꯔꯣ ꯏꯆꯥꯕꯣ? ꯃꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤꯕꯗꯣ ꯊꯣꯏꯕꯗꯤ ꯇꯨꯝꯊꯈꯤꯗꯨꯅ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯍꯤꯡꯗꯣ ꯈꯣꯡꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯃꯁꯨ ꯅꯣꯡꯉꯥꯜꯂꯗꯨꯅ ꯉꯧꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯒ ꯈꯨꯜ ꯑꯗꯨꯒꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯊꯕꯛ ꯈꯔ ꯁꯨꯔꯨꯅꯕꯒꯤꯗꯃꯛ ꯎꯖꯥꯎ ꯀꯌꯥꯅ ꯄꯤꯛ ꯊꯟꯅ ꯍꯧꯕ ꯎꯃꯪ ꯑꯃꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯎꯃꯪ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨ ꯌꯧꯔꯕꯗ ꯃꯈꯣꯏꯕꯨ ꯂꯝꯖꯤꯡꯂꯛꯄ ꯈꯨꯜꯃꯤ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯂꯦꯛ ꯆꯥꯅꯕ ꯌꯨꯝ ꯃꯆꯥ ꯑꯃꯗꯤ ꯁꯥꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯎꯔꯤꯕ ꯂꯣꯛꯆꯞ ꯑꯁꯤꯗ ꯂꯐꯨ ꯈꯔ ꯍꯧꯕꯒꯨꯝ ꯎꯔꯤ꯫ ꯂꯐꯨ ꯃꯅꯥꯁꯤꯡ ꯑꯁꯦ ꯌꯨꯝ ꯑꯃ ꯀꯨꯞꯄ ꯀꯣꯟꯅꯅꯕ ꯈꯔ ꯍꯦꯛꯂꯨꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯆꯍꯤ ꯈꯔ ꯍꯟꯕ ꯄꯨꯛꯆꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯣ ꯃꯤꯈꯨ ꯅꯍꯥꯛꯇꯤ ꯌꯨꯝ ꯁꯥꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯁꯦ ꯐꯥꯟꯗꯠꯂꯝꯃꯨꯀꯣ꯫ ꯉꯧꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯐꯨ ꯃꯅꯥ ꯈꯔ ꯍꯦꯛꯂꯨꯈꯤꯒꯦ꯫ ꯃꯤꯈꯨꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯒ ꯉꯧꯕ ꯑꯃꯗꯤ ꯄꯨꯛꯆꯥꯎ ꯂꯣꯛꯆꯞꯇꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯣꯛꯆꯞ ꯑꯗꯨ ꯌꯧꯔꯝꯗꯥꯏ ꯁꯖꯤ ꯂꯝꯍꯨꯏ ꯀꯌꯥꯅ ꯈꯣꯡꯂꯤꯕ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯔꯝꯃꯤ꯫ ꯇꯥ ꯄꯨꯛꯆꯥꯎ, ꯃꯐꯝ ꯑꯁꯤꯗꯤ ꯍꯥꯟꯅ ꯃꯤ ꯆꯪꯅꯗ꯭ꯔꯤꯕ ꯃꯥꯜꯂꯤ꯫ ꯁꯣꯡꯕꯁꯨ ꯑꯇꯩ ꯎꯃꯪꯗꯒꯤ ꯁꯤꯒꯤ ꯎꯃꯪ ꯑꯁꯤꯅ ꯍꯦꯟꯅ ꯁꯣꯡꯅ ꯎꯏ꯫ ꯆꯨꯝꯃꯤ ꯉꯧꯕ, ꯃꯐꯝ ꯑꯁꯦ ꯃꯃꯥꯡꯗ ꯃꯤ ꯑꯃꯨꯛꯇ ꯆꯪꯗ꯭ꯔꯤꯕ ꯎꯃꯪ ꯃꯥꯜꯂꯤ꯫ ꯁꯥ ꯀꯩ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯕꯨ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅꯗꯤ ꯂꯩꯁꯤ꯫ ꯑꯗꯣ ꯉꯧꯕ, ꯂꯣꯛꯆꯞꯇꯤ ꯌꯧꯕꯨ ꯌꯧꯔꯦ꯫ ꯂꯐꯨ ꯃꯅꯥꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯄꯥꯛ ꯆꯥꯎꯈ꯭ꯔꯦꯗ꯫ ꯇꯥ ꯄꯨꯛꯆꯥꯎ, ꯂꯐꯨ ꯄꯥꯝꯕꯤꯁꯤꯡꯁꯤ ꯌꯥꯜꯂꯒ ꯃꯅꯥꯁꯤꯡ ꯑꯁꯤ ꯍꯦꯛꯂꯒ ꯍꯟꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯂꯐꯨ ꯄꯥꯝꯕꯤ ꯈꯔ ꯌꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯁꯤꯡ ꯑꯗꯨ ꯀꯛꯇꯨꯅ ꯎꯔꯤ ꯈꯔꯅ ꯄꯨꯟꯗꯨꯅ ꯀꯣꯛꯊꯣꯡ ꯑꯅꯤ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯁꯅꯥꯇꯣꯝꯕꯤ ꯏꯔꯨ ꯂꯨꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕ ꯆꯪꯂꯛꯇꯨꯅ ꯏꯃꯥ, ꯄꯥꯕꯨꯡꯗꯣ ꯀꯩꯗꯧꯉꯩ ꯌꯨꯝꯗ ꯍꯜꯂꯛꯇꯣꯏꯅꯣ? ꯄꯥꯕꯨꯡ ꯎꯗꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯃꯥꯡꯒꯤ ꯆꯥꯎꯇꯣꯟ ꯍꯣꯏꯗꯤ ꯃꯄꯥꯅ ꯅꯨꯡꯇꯤꯒꯤ ꯄꯨꯔꯛꯑꯒ ꯁꯥꯟꯅꯕꯨꯡꯗ ꯊꯤꯟꯕꯤꯔꯛꯏ꯫ ꯑꯩꯁꯨ ꯄꯥꯕꯨꯡꯅ ꯁꯥꯟꯅꯕꯨꯡꯗ ꯅꯨꯡꯇꯤꯒꯤ ꯊꯤꯟꯕꯤꯔꯗꯤ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯋꯥꯗꯧ ꯃꯥꯟꯗꯦ꯫ ꯑꯗꯣ ꯏꯃꯥ, ꯄꯥꯕꯨꯡꯗꯣ ꯊꯨꯅ ꯂꯥꯛꯅꯕ ꯍꯥꯏꯕꯤꯌꯣꯕ꯫ ꯍꯣ ꯏꯃꯥ꯫ ꯊꯣꯏꯕꯅ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯃꯄꯥꯕꯨ ꯊꯨꯅ ꯂꯥꯛꯅꯕ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯅ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕ, ꯅꯤꯡꯉꯥꯏ ꯇꯧꯒꯅꯨꯁꯦ, ꯐꯠꯇꯦ꯫ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯊꯕꯛꯇꯣ ꯂꯣꯏꯔꯝꯈꯤꯔꯣꯏ ꯑꯗꯨꯅꯅꯤ꯫ ꯊꯕꯛ ꯂꯣꯏꯕꯒ ꯏꯆꯥꯒꯤ ꯉꯥꯃꯣꯛ ꯃꯌꯥꯝꯁꯨ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤꯗꯣ꯫ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯔꯣꯕ ꯀꯣ꯫ ꯁꯦ ꯀꯞꯀꯅꯨꯁꯦ, ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ꯫ ꯏꯃꯥ ꯆꯥꯛ ꯊꯣꯡꯐꯝ ꯈꯪꯗꯦ꯫ ꯊꯣꯏꯕ ꯅꯤꯡꯉꯥꯏ ꯇꯧꯔꯝꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯎꯞꯁꯤꯜꯂꯒ ꯀꯞꯂꯝꯃꯤ꯫ ꯀꯞꯃꯟꯗꯅ ꯋꯥꯔꯗꯨꯅ ꯊꯣꯏꯕꯗꯣ ꯄꯣꯞ ꯇꯥꯈꯩ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯉꯧꯕ ꯑꯃꯗꯤ ꯄꯨꯛꯆꯥꯎꯁꯨ ꯂꯐꯨ ꯃꯅꯥꯁꯤꯡꯗꯨ ꯄꯨꯔꯛꯂꯒ ꯌꯨꯝ ꯁꯥꯐꯝ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯃꯤꯈꯨꯁꯨ ꯃꯐꯝ ꯑꯗꯨꯕꯨ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯕ ꯌꯥꯅꯕ ꯈꯨꯗꯛ ꯑꯗꯨꯗ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯐꯨ ꯃꯅꯥꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯨꯞꯁꯤꯜꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ
ꯁꯥꯟꯅꯕꯨꯡꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯕꯨ ꯊꯦꯝꯕꯤꯕ ꯑꯣꯏꯅ ꯈꯨꯜꯒꯤ ꯂꯩꯔꯤꯕ ꯁꯥꯟꯅꯕꯨꯡ ꯑꯗꯨ ꯇꯝꯅ ꯊꯣꯏꯕꯕꯨ ꯊꯤꯟꯕ ꯊꯣꯛꯂꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯥꯟꯅꯕꯨꯡ ꯌꯧꯔꯕꯗ ꯃꯃꯥꯟꯅꯕ ꯀꯌꯥꯒ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯉꯧꯕ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯈꯣꯡꯗꯒꯤ ꯋꯥꯒꯤ ꯎꯇꯣꯡ ꯈꯔꯗ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯆꯥꯎꯔꯕ ꯀꯩ ꯑꯃꯅ ꯉꯧꯕꯒꯤ ꯂꯝꯕꯤ ꯑꯗꯨꯕꯨ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩ ꯑꯗꯨꯅ ꯉꯧꯕꯕꯨ ꯎꯕꯗ ꯃꯌꯥ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯉꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯧꯕꯅ ꯑꯁꯨꯝꯅ ꯀꯩ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯗꯤ ꯀꯩ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕ ꯅꯠꯇꯦ꯫ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯌꯨꯝꯒꯤ ꯑꯋꯥ ꯑꯅꯥ ꯈꯔ ꯃꯇꯦꯡ ꯑꯣꯏꯅꯕ ꯂꯪꯐꯩ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯅꯨꯡ ꯃꯇꯝ ꯆꯥꯗ꯭ꯔꯤꯉꯩ ꯑꯩꯅ ꯑꯋꯥꯕ ꯇꯥꯈꯤꯕ ꯃꯇꯝꯗ ꯊꯋꯥꯏ ꯑꯅꯤꯅ ꯋꯥꯅ ꯂꯩꯍꯧꯕꯗꯣ ꯀꯩ ꯅꯍꯥꯛꯅ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯃꯀꯣꯛ ꯂꯩꯃꯥꯏ ꯊꯦꯡꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯉꯧꯕꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯈꯠꯂꯛꯄꯗ ꯀꯩ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯎꯔꯝꯗꯦ꯫ ꯉꯧꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯍꯧꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯊꯕꯛ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯥꯇꯣꯟ ꯑꯃꯗ ꯆꯦꯡ ꯑꯃꯗꯤ ꯂꯩ ꯈꯔ ꯀꯠꯇꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯃꯄꯨꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯎꯖꯥꯎ ꯑꯃ ꯀꯛꯂꯕ ꯃꯇꯨꯡ ꯎꯖꯥꯎ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯥꯏꯕ ꯍꯧꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯉꯧꯕꯅ ꯊꯦꯡꯅꯈꯤꯕ ꯀꯩ ꯑꯗꯣ ꯎꯃꯪ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯉꯧꯕꯅꯗꯤ ꯈꯪꯖꯔꯝꯗꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯀꯩꯒꯤ ꯁꯛꯂꯣꯟꯗ ꯂꯥꯛꯇꯨꯅ ꯉꯧꯕꯒꯤ ꯄꯨꯛꯆꯦꯜꯗ ꯆꯥꯡꯌꯦꯡ ꯑꯃ ꯌꯦꯡꯂꯤꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯂꯥꯟꯕꯨ ꯂꯥꯜꯂꯕ ꯅꯠꯇ꯭ꯔꯕꯁꯨ ꯎꯁꯤꯠꯇꯕ ꯇꯥꯔꯕꯗꯤ ꯈꯨꯗꯛꯇ ꯊꯋꯥꯏ ꯂꯧꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ꯫ ꯉꯧꯕꯅ ꯄꯨꯛꯆꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯥ ꯄꯨꯛꯆꯥꯎ, ꯈꯥꯏꯕ ꯂꯣꯏꯔꯕꯁꯤꯡ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯁꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤ, ꯑꯩ ꯍꯦꯛꯇ ꯊꯣꯡꯗꯣꯛꯂꯨꯔꯒꯦ꯫" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯧꯕ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯉꯧꯕ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡꯗꯣ ꯊꯦꯛꯇꯨꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯄꯥꯔꯝꯃꯤ ꯑꯗꯨꯒ ꯃꯇꯨ ꯃꯆꯥꯕꯨꯁꯨ ꯌꯥꯝꯅ ꯎꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯉꯧꯕꯅ ꯇꯧꯔꯤꯕ ꯄꯨꯝꯕꯁꯦ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅꯗꯤ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯐꯠꯈꯤꯗ꯭ꯔꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯉꯧꯕꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯀꯥꯡꯗꯅ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯉꯧꯕꯒꯤ ꯃꯃꯤꯒꯨꯝꯅ ꯁꯦꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯔꯒ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯛꯄꯅ ꯊꯥ ꯑꯅꯤꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯅꯣꯡ ꯈꯔ ꯀꯟꯅ ꯆꯨꯔꯤꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯅꯣꯡ ꯑꯗꯨꯅ ꯀꯟꯅ ꯂꯦꯞꯇꯅ ꯆꯨꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯕꯛ ꯁꯨꯕ ꯌꯥꯗ꯭ꯔꯗꯨꯅ ꯄꯣꯊꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯛꯆꯥꯎꯅ ꯃꯈꯣꯏ ꯑꯅꯤꯗ ꯐꯥꯒꯤ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯉꯧꯕ, ꯃꯤꯈꯨ, ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯊꯕꯛ ꯃꯈꯥ ꯁꯨꯕ ꯌꯥꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯣꯡ ꯈꯔ ꯄꯥꯊꯔꯛꯄꯒ ꯈꯨꯜꯗ ꯆꯠꯇꯨꯅ ꯁꯥ ꯂꯩꯔꯨꯁꯤꯗꯣ꯫ ꯀꯨꯏꯔꯦ ꯁꯥ ꯉꯥ ꯆꯥꯔꯛꯈꯤꯗꯕ ꯑꯁꯦ꯫ ꯃꯍꯥꯎ ꯀꯥꯎꯗ꯭ꯔꯤꯉꯩ ꯑꯍꯥꯎꯕ ꯑꯃꯇꯪꯗꯤ ꯈꯨꯜꯗ ꯊꯣꯛꯇꯨꯅ ꯂꯩꯁꯤ꯫" ꯑꯁꯤ ꯍꯥꯏꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯈꯔ ꯄꯥꯊꯔꯛꯄꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯈꯨꯜ ꯑꯗꯨꯗ ꯊꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯌꯨꯝꯗ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯥ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯁꯛ ꯈꯪꯂꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯃꯃꯥꯅ ꯋꯥꯔꯤꯕꯗꯨꯒꯤ ꯃꯔꯝ ꯈꯪꯂꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯊꯣꯏꯕꯒꯤ ꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯛꯈꯤ, "ꯑꯩꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯁꯤꯔꯅꯦ? ꯏꯃꯥ ꯕꯕꯥ ꯄꯨꯟꯅ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯕ ꯐꯪꯗꯕꯁꯦ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯌꯨ ꯌꯥꯗꯦ꯫ ꯑꯩꯅ ꯄꯥꯡꯒꯜ ꯈꯔ ꯀꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯅꯈꯣꯏ ꯑꯅꯤꯃꯛ ꯋꯥꯍꯜꯂꯝꯃꯣꯏꯀꯣ꯫" ꯑꯁꯨꯝꯅ ꯊꯥ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯉꯧꯕ ꯍꯣꯏꯁꯨ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯇꯝ ꯈꯔ, ꯍꯥꯏꯕꯗꯤ ꯅꯣꯡꯖꯨ ꯊꯥ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯌꯨꯝꯗ ꯂꯩꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯎꯃꯪ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯕ ꯑꯁꯤꯗ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ "ꯃꯐꯝ ꯑꯁꯤꯁꯨ ꯉꯧꯕ ꯍꯣꯏꯗꯤ ꯑꯍꯥꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯃꯐꯝ ꯑꯃꯕꯨ ꯊꯨꯡꯂꯕꯗꯤ ꯊꯨꯡꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤꯕꯨ ꯆꯦꯠꯅ ꯈꯨꯔꯨꯝꯒꯗꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯏꯁꯣꯔꯕꯨ ꯃꯤꯔꯥꯏꯕ ꯌꯥꯗꯦ꯫ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯗ ꯍꯥꯏꯔꯝꯗꯕ ꯍꯥꯏꯕꯁꯦ ꯐꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ꯫
ꯃꯌꯨꯝ ꯍꯜꯂꯅꯤ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯈꯤꯕꯅ ꯀꯥꯎꯊꯣꯛꯂꯨꯕꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯁꯤꯗ ꯄꯨꯛꯅꯤꯡꯕꯨ ꯂꯨꯞꯂꯨꯔꯕꯗꯤ ꯃꯤꯁꯛ ꯑꯗꯣ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯈꯨꯠꯁꯨꯃꯟ ꯆꯞ ꯆꯥꯅ ꯄꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕ ꯍꯥꯟꯅꯗꯒꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯈ꯭ꯔꯦ꯫ ꯊꯥ ꯈꯔ ꯑꯁꯤꯗ ꯊꯣꯏꯕ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅꯗꯤ ꯊꯣꯏꯅ ꯈꯪꯖꯜꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡ ꯉꯧꯕꯍꯣꯏꯁꯨ ꯃꯌꯨꯝ ꯌꯧꯅꯔꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ "ꯑꯩ ꯂꯥꯛꯑꯦ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥ ꯊꯣꯏꯕ ꯆꯦꯟꯊꯣꯔꯛꯇꯨꯅ ꯉꯧꯕꯕꯨ ꯃꯩ ꯑꯣꯛꯄꯤꯔꯝꯃꯤ꯫ ꯃꯩ ꯑꯗꯨ ꯑꯣꯛꯄ ꯂꯣꯏꯔꯕꯗ ꯉꯧꯕꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯄꯥꯕꯨꯡ, ꯑꯩꯒꯤ ꯉꯥꯃꯨꯛꯇꯤ ꯀꯗꯥꯏ? ꯑꯗꯣ ꯄꯥꯕꯨꯡꯅ ꯌꯨꯝꯗ ꯂꯩꯇꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯏ꯫ ꯍꯟꯗꯛꯇꯤ ꯆꯠꯂꯅꯨꯀꯣ ꯄꯥꯕꯨꯡ"꯫ ꯉꯧꯕꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯧꯕꯅ ꯉꯥꯃꯣꯛ ꯈꯔ ꯃꯆꯥ ꯊꯣꯏꯕꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯕꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯁꯅꯥꯇꯣꯝꯕꯤ, ꯍꯟꯗꯛꯇꯤ ꯅꯁꯛ ꯅꯆꯨꯗꯣ ꯌꯥꯝꯅ ꯍꯣꯡꯂꯝꯃꯤ꯫ ꯅꯪꯕꯨ ꯊꯕꯛ ꯑꯋꯥꯕꯒ ꯁꯨꯔꯨꯕ꯭ꯔꯣ? ꯃꯣꯏ ꯕꯕꯥ, ꯅꯨꯄꯤꯅꯕꯨ ꯀꯔꯤ ꯊꯕꯛ ꯑꯋꯥꯕ ꯁꯨꯅꯤꯡꯉꯥꯏꯕꯨ ꯂꯩꯒꯦ? ꯌꯨꯝꯒꯤ ꯊꯕꯛ ꯑꯁꯤꯇꯅꯤ ꯑꯩꯅ ꯁꯨꯔꯤꯕꯁꯦ"꯫ ꯁꯅꯥꯇꯣꯝꯕꯤꯅ ꯃꯄꯨꯔꯣꯏꯗ ꯃꯤꯅꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯉꯧꯕꯅꯗꯤ ꯈꯪꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯊꯣꯏꯕꯅ ꯁꯥꯟꯅꯔꯤꯉꯩ, ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩ ꯁꯅꯥꯇꯣꯝꯕꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯁꯤꯡ ꯈꯥꯏꯕ, ꯀꯣꯟ ꯐꯦꯡꯕ ꯑꯃꯗꯤ ꯐꯤꯖꯨ ꯐꯤꯖꯥꯝꯕ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯑꯔꯣꯠꯄ ꯋꯥꯐꯝ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯧꯕꯅ ꯃꯃꯥ ꯃꯆꯥꯕꯨ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯐꯤꯔꯣꯜ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯂꯩꯔꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯊꯣꯏꯕꯗꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯕꯤꯅꯗꯤ ꯑꯔꯦꯝꯕꯗ ꯁꯦꯟ ꯃꯥꯡꯍꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ "ꯏꯄꯥꯒꯤ ꯊꯣꯏꯕ, ꯆꯠꯂꯣ, ꯂꯣꯏꯁꯜꯂꯨꯔꯣ꯫ ꯉꯁꯤꯗꯤ ꯏꯆꯥꯒ ꯀꯩꯊꯦꯜ ꯆꯠꯇꯣꯔꯤꯕꯅꯤ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯄꯥꯕꯨꯡꯅ ꯂꯣꯏꯅ ꯂꯩꯕꯤꯒꯗꯣꯏꯅꯤ꯫ ꯂꯣꯏꯁꯜꯂꯨꯔꯣꯀꯣ"꯫ ꯊꯣꯏꯕꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯂꯣꯏꯁꯤꯟꯕ ꯍꯧꯈꯤꯔꯝꯃꯤ꯫ "ꯏꯍꯦ ꯁꯅꯥꯇꯣꯝꯕꯤ, ꯅꯍꯥꯛꯁꯨ ꯆꯠꯂꯣ, ꯂꯣꯏꯁꯜꯂꯨꯔꯣꯗꯅ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯊꯣꯡꯂꯒ ꯆꯥꯅꯕ ꯉꯥ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯛꯁꯤ꯫ ꯌꯦꯡꯉꯨ ꯏꯆꯥ ꯊꯣꯏꯕꯅ ꯍꯔꯥꯎꯔꯤꯕ ꯑꯁꯦ ꯅꯪꯕꯨ ꯎꯗ꯭ꯔꯣ? ꯏꯆꯥꯒꯤ ꯃꯤꯅꯣꯛ ꯑꯃꯗ ꯃꯄꯥ ꯑꯩꯅ ꯆꯍꯤ ꯆꯨꯞꯄ ꯊꯕꯛ ꯁꯨꯔꯕꯁꯨ ꯏꯆꯥꯒꯤ ꯃꯤꯅꯣꯛ ꯑꯃꯗ ꯄꯨꯡꯀꯥꯎ ꯀꯥꯎꯔꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯁꯅꯥꯇꯣꯝꯕꯤꯁꯨ ꯂꯣꯏꯁꯤꯟꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯊꯣꯏꯕ ꯀꯩꯊꯦꯜꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯀꯩꯊꯦꯜ ꯌꯧꯔꯕꯗ ꯊꯣꯏꯕꯗꯤ ꯃꯁꯥ ꯑꯗꯣ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯄꯥ ꯃꯃꯥꯅ ꯃꯆꯥꯒꯤ ꯐꯤꯔꯣꯜ ꯑꯃꯗꯤ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥꯁꯨ ꯂꯩꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯌꯣꯟꯕꯤ ꯑꯃꯗꯒꯤꯁꯨ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯕ ꯃꯇꯝꯗꯗꯤ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯂꯤꯕ ꯉꯥ ꯑꯗꯨꯕꯨ ꯉꯧꯕꯅ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯅ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯣꯏꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯆꯍꯤ 9ꯃꯨꯛ ꯐꯥꯖꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕ ꯄꯥꯈꯪ ꯍꯥꯏꯕꯗꯣ ꯐꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯁꯨ ꯃꯄꯥ ꯉꯧꯕꯗꯤ ꯂꯪꯐꯩꯗ ꯆꯠꯄ ꯂꯦꯞꯇ꯭ꯔꯤ꯫ ꯃꯌꯨꯝꯗ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯂꯩꯔꯤ꯫ ꯊꯣꯏꯕꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯃꯥ, ꯍꯟꯗꯛꯇꯤ ꯏꯃꯥ ꯍꯣꯏ ꯅꯨꯡꯉꯥꯏꯍꯜꯂꯅꯤ꯫ ꯍꯟꯗꯛ ꯄꯥꯕꯨꯡ ꯊꯣꯛꯂꯛꯄꯒ ꯄꯥꯕꯨꯡꯒꯤ ꯃꯍꯨꯠ ꯑꯩꯅ ꯑꯣꯏꯅ ꯂꯪꯐꯩꯗ ꯆꯠꯂꯒꯦ ꯂꯦꯞꯂꯦ꯫ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯄꯥꯡꯒꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯏꯄꯥ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗ ꯊꯣꯛꯄꯒꯨꯝ ꯃꯤꯠꯃꯥꯡꯗ ꯎꯗꯨꯅ ꯂꯩꯔꯤ꯫ ꯏꯄꯥ ꯏꯃꯥꯒꯤ ꯂꯃꯟ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯤꯡꯅꯕ ꯅꯆꯥ ꯊꯕꯛ ꯆꯠꯂꯒꯦ ꯂꯦꯞꯂꯤ꯫ ꯑꯗꯣ ꯏꯃꯥ, ꯅꯆꯥꯅ ꯍꯥꯏꯖꯕꯁꯦ ꯌꯥꯕꯤꯗꯕꯗꯤ ꯇꯧꯕꯤꯅꯨꯀꯣ꯫ ꯄꯥꯕꯨꯡꯁꯨ ꯆꯍꯤ ꯃꯁꯤꯡ ꯌꯥꯝꯅ ꯊꯕꯛ ꯁꯨꯔꯛꯄꯅ ꯃꯁꯥꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯁꯤꯗꯒꯤꯗꯤ ꯏꯄꯥ ꯏꯃꯥ ꯑꯅꯤꯃꯛ ꯋꯥꯍꯜꯂꯔꯣꯏ"꯫ ꯃꯆꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯃꯥꯗꯣ ꯁꯨꯠ ꯁꯨꯠ ꯀꯞꯆꯔꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯃꯥꯡꯗ ꯊꯕꯛ ꯁꯨꯈꯤꯕ ꯈꯨꯜ ꯑꯗꯨꯗꯅꯤ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕꯁꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯉꯧꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯀꯣꯏꯕ ꯑꯗꯣ ꯅꯨꯡꯁꯤꯠ ꯀꯌా ꯁꯤꯠꯂꯛꯈꯤ꯫ ꯑꯆꯧꯕ ꯄꯥꯝꯕꯤ ꯀꯌꯥꯁꯨ ꯇꯦꯛꯈꯤ꯫ ꯈꯪꯍꯧꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯃꯔꯛ ꯃꯔꯛꯇ ꯀꯩ ꯑꯃꯁꯨ ꯈꯣꯡꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯀꯩ ꯑꯗꯨꯅ ꯈꯣꯡꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯤꯕ ꯐꯥꯎꯔꯝꯃꯤ꯫
ꯆꯥꯔꯤꯕ ꯆꯥꯛ ꯑꯗꯨ ꯇꯣꯛꯂꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯤꯈꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥ ꯄꯨꯛꯆꯥꯎ, ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ? ꯑꯃꯨꯛꯇ ꯑꯁꯤꯒꯨꯝꯕ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯉꯁꯤꯒꯤꯁꯦ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯔꯦꯗ ꯇꯥ ꯄꯨꯛꯆꯥꯎ꯫ ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯃꯃꯥꯡꯗ ꯑꯁꯤꯒꯨꯝꯕ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯎꯖꯥꯎ ꯀꯌꯥ ꯇꯦꯛꯂꯤꯕ ꯑꯁꯤꯗ ꯑꯩꯁꯨ ꯀꯤꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯈꯨꯔꯨꯝꯁꯤ, ꯎꯄꯥꯏꯗꯤ ꯀꯔꯤ ꯂꯩ? ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛ ꯊꯠꯅ ꯉꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥ ꯄꯨꯛꯆꯥꯎ, ꯃꯤꯈꯨ, ꯑꯩꯅ ꯅꯣꯏꯗ ꯂꯤꯈꯤꯗꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯗꯨꯗ ꯄꯨꯛꯆꯥꯎ ꯑꯃꯗꯤ ꯃꯤꯈꯨꯅ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯑꯇꯩ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯃꯥꯡꯉꯩ ꯃꯐꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯀꯥꯔꯛꯄꯗ ꯀꯩ ꯑꯃꯅ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯝꯃꯤ꯫ ꯑꯩꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯕꯗ ꯀꯩ ꯑꯗꯣ ꯆꯠꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯊꯦꯡꯅꯈꯤꯕ ꯀꯩ ꯑꯗꯨ ꯃꯥꯜꯂꯤ ꯍꯧꯖꯤꯛ ꯈꯣꯡꯂꯤꯕꯁꯦ꯫ ꯑꯗꯣ ꯉꯁꯤ ꯑꯍꯤꯡꯁꯦ ꯅꯣꯡꯉꯥꯟꯕꯒ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯃꯐꯝ ꯑꯁꯦ ꯂꯥꯏꯐꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯉꯧꯕꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯠ ꯑꯗꯨꯗꯤ ꯁꯤꯠꯄ ꯂꯦꯞꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯈꯪꯗꯕꯒꯤ ꯋꯥꯅꯤ, ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯃꯥꯟꯕꯒꯤ ꯃꯇꯧꯗ ꯂꯨꯈꯥꯛ ꯆꯒꯨꯝ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯗꯅ ꯇꯧꯔꯛꯄꯒꯤꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯛꯄ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯑꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯈꯥꯝꯕꯁꯨ ꯉꯝꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯇꯝꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯃꯀꯣꯛ ꯀꯨꯞꯁꯤꯟꯗꯨꯅ ꯇꯨꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯏꯁꯤꯁꯤꯅ ꯇꯨꯝꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯀꯌꯥ ꯇꯦꯛꯇꯨꯅ ꯁꯪ ꯑꯗꯨꯗ ꯅꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏꯁꯨ ꯑꯁꯤꯕꯒꯤ ꯂꯥꯏꯅ ꯂꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯈꯣꯜ ꯑꯉꯛꯄꯅꯤ꯫ ꯊꯥꯖꯗꯕ ꯀꯌꯥꯁꯨ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯂꯔꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤ ꯇꯨꯝꯂꯝꯕꯗꯒꯤ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯍꯧꯒꯠꯂꯛꯈꯤ꯫ ꯊꯣꯏꯕꯁꯨ ꯃꯃꯥꯅ ꯂꯥꯎꯈꯤꯕ ꯑꯗꯨꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁꯅꯥ ꯑꯅꯤꯗꯨꯁꯨ ꯄꯤꯔꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤ꯫ ꯃꯆꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯅ ꯑꯋꯥꯕꯒꯤ ꯃꯇꯧꯒꯨꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯃꯃꯥꯕꯨ ꯀꯣꯟꯕꯤꯔꯗꯨꯅ ꯐꯤ ꯑꯃꯅ ꯃꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨꯒꯤ ꯍꯨꯃꯥꯡ ꯑꯗꯣ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯇꯥꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯏꯃꯥꯅ ꯑꯗꯨꯝꯅ ꯀꯞꯂꯒ ꯅꯆꯥꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ, ꯅꯆꯥꯗ ꯃꯔꯝ ꯑꯗꯣ ꯍꯥꯏꯕꯤꯌꯨ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯤꯠꯂꯨꯗ ꯇꯥꯔꯤꯕ ꯄꯤꯔꯥꯡ ꯑꯗꯣ ꯇꯩꯊꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯃꯀꯨ ꯃꯪꯅꯤꯗ꯫ ꯑꯗꯣ ꯏꯃꯥ, ꯀꯔꯤ ꯃꯪꯅꯣ ꯍꯥꯏꯕꯗꯣ ꯅꯆꯥꯗꯁꯨ ꯈꯪꯍꯟꯕꯤꯌꯨ꯫ ꯃꯆꯥꯅ ꯈꯪꯅꯤꯡꯂꯤꯕ ꯑꯁꯦ ꯈꯪꯂꯁꯅꯨ ꯍꯥꯏꯗꯨꯅ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯂꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯔꯝꯃꯤ, ꯏꯕꯨꯡꯉꯣ, ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯅꯤ, ꯃꯀꯨ ꯃꯪꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯨꯔꯣꯀꯣ꯫ ꯊꯣꯏꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯊꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯧꯕ ꯍꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯉꯔꯥꯡ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯈꯤ ꯍꯥꯏꯕꯁꯦ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯄꯨꯝꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯈꯣꯡꯕꯨꯔꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯑꯗꯣ ꯎꯃꯪ ꯑꯗꯨꯒꯤ ꯐꯤꯕꯝ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕꯁꯤꯡꯒꯤ ꯁꯥꯔꯤꯕ ꯁꯪ ꯑꯗꯣ ꯎꯖꯥꯎ ꯈꯔꯅ ꯅꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝ ꯆꯪꯂꯛꯇꯨꯅ ꯎꯖꯥꯎꯁꯤꯡ ꯑꯗꯨꯕꯨ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯎꯖꯥꯎꯁꯤꯡ ꯑꯗꯣ ꯆꯤꯡꯊꯣꯛꯄ ꯂꯣꯏꯔꯕꯗ ꯑꯇꯦꯛꯄ ꯁꯪ ꯑꯗꯨꯗ ꯑꯃꯨꯛ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯧꯕ ꯍꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯗꯣ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯐꯤꯕꯝ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯈꯣꯡꯕꯨꯔꯣꯏ ꯈꯔꯅ ꯋꯥꯒꯤ ꯁꯒꯥꯏ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯎꯃꯪꯗꯒꯤ ꯈꯨꯜ ꯇꯝꯅ ꯄꯨꯊꯣꯔꯛꯏ꯫ ꯉꯧꯕ ꯍꯣꯏꯅ ꯊꯕꯛ ꯁꯨꯔꯝꯕ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯈꯨꯟꯖꯥ ꯄꯨꯝꯕ ꯇꯥꯕꯤꯌꯨ꯫ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎꯖꯥꯎ ꯈꯔ ꯇꯦꯛꯇꯨꯅ ꯅꯟꯕꯗꯒꯤ ꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯑꯍꯨꯝ ꯑꯁꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯅꯕ ꯅꯈꯣꯏ ꯈꯔ ꯍꯧꯖꯤꯛꯃꯛ ꯊꯧꯔꯥꯡ ꯇꯧꯔꯨ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯂꯝꯕꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ
ꯃꯈꯨꯜꯗ ꯊꯤꯟꯅꯕ ꯊꯧꯔꯥꯡ ꯈꯨꯗꯛꯁꯤꯗ ꯇꯧꯔꯨ ꯊꯦꯡꯈꯤꯕ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯈꯨꯗꯛ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯍꯨꯝ ꯃꯈꯣꯏꯕꯨ ꯄꯨꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁꯒꯣꯜ ꯊꯧꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯁꯤꯡ ꯈꯔ ꯌꯥꯝꯅ ꯇꯧꯔꯒ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯁꯅꯥꯇꯣꯝꯕꯤꯅ ꯃꯪꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨꯒ ꯈꯦꯠꯅꯕ ꯂꯩꯇꯅ ꯄꯨꯛꯆꯥꯎ ꯑꯃꯗꯤ ꯃꯤꯈꯨꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗꯁꯨ ꯃꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯀꯨ ꯃꯪꯉꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯪꯂꯥꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯕ ꯊꯛꯄ ꯆꯪꯗ ꯄꯥꯈꯠꯄ ꯍꯥꯏꯕꯗꯣ ꯄꯣꯛꯆꯔꯤ꯫ ꯃꯃꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯅ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯗꯨꯁꯨ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯪꯂꯥꯟꯗ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝꯕꯨ ꯎꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝ ꯎꯔꯕꯗ ꯁꯅꯥꯇꯣꯝꯕꯤꯅ ꯏꯃꯨꯡꯗ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗꯤ ꯋꯥꯁꯨ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯥꯡ ꯑꯗꯣ ꯄꯥꯏꯒꯦ ꯇꯧꯕꯒ ꯃꯃꯤ ꯁꯥꯃꯤ ꯑꯃꯨꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯪꯂꯥꯟ ꯑꯗꯣ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯅꯍꯥꯟꯒꯤ ꯃꯇꯧꯒꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯏꯃꯥ, ꯅꯁꯥꯗꯣ ꯑꯋꯥꯕ ꯁꯨꯝ ꯈꯜꯂꯕꯗꯤ ꯅꯁꯥ ꯁꯣꯛꯂꯅꯤ꯫ ꯅꯆꯥꯒꯤꯁꯨ ꯈꯟꯕꯤꯌꯨꯀꯣ ꯏꯃꯥ꯫ ꯅꯆꯥꯅ ꯏꯃꯥ ꯏꯄꯥꯒꯤ ꯑꯋꯥꯠꯄ ꯂꯩꯍꯜꯂꯔꯣꯏꯗꯕꯅꯤ꯫ ꯁꯦ ꯏꯃꯥ, ꯀꯞꯀꯅꯨ꯫ ꯄꯥꯕꯨꯡ ꯍꯦꯛ ꯍꯜꯂꯛꯄꯒ ꯍꯟꯗꯛꯇꯤ ꯊꯕꯛ ꯆꯠꯍꯜꯂꯔꯣꯏ꯫ ꯃꯆꯥ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯣꯏꯅꯤ꯫ ꯁꯦ ꯏꯃꯥ, ꯑꯍꯤꯡꯁꯤꯁꯨ ꯊꯦꯡꯈ꯭ꯔꯦ, ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯒꯣꯜ ꯒꯥꯔꯤꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯣ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯍꯛꯆꯥꯡ ꯑꯍꯨꯝ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯪꯐꯩ ꯆꯠꯈꯤꯕ ꯉꯧꯕ ꯄꯨꯛꯆꯥꯎ ꯑꯃꯗꯤ ꯃꯤꯈꯨꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯣ ꯑꯣꯏꯔꯝꯈꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯕꯤꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤꯒꯤ ꯏꯃꯨꯡꯗꯁꯨ ꯄꯥꯎ ꯑꯗꯣ ꯇꯝꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯃꯥ ꯃꯆꯥ ꯆꯦꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯅꯤ, ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅꯤ꯫ ꯁꯅꯥꯇꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯕꯨ ꯎꯕꯗ ꯊꯃꯣꯏ ꯀꯥꯏꯅ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯨꯛꯆꯥꯎ ꯑꯃꯗꯤ ꯃꯤꯈꯨꯒꯤ ꯅꯨꯄꯤꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯎꯔꯨꯕꯃꯛꯇꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯏꯉꯥ ꯊꯥꯒꯤ ꯑꯈꯛ ꯑꯔꯥꯎꯒꯤ ꯅꯣꯡꯈꯣꯡꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯀꯞꯂꯛꯂꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯊꯃꯣꯏ ꯀꯥꯏꯗꯕ ꯌꯥꯎꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯣꯏꯕꯗꯤ ꯃꯥꯅ ꯅꯤꯡꯖꯔꯝꯕ ꯑꯁꯥ ꯄꯨꯝꯕ ꯀꯥꯏꯈꯤꯕ ꯃꯔꯝꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯋꯥꯔꯧꯅ ꯆꯩꯖꯔꯤ꯫ ꯑꯗꯨꯒ ꯃꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯤꯗꯤ ꯆꯔꯥ ꯑꯅꯤ ꯑꯍꯨꯝꯁꯨ ꯃꯄꯨꯡ ꯐꯥꯅ ꯆꯥ ꯊꯛꯈꯤꯗꯕ ꯃꯔꯝꯅ ꯃꯁꯥ ꯑꯗꯣ ꯆꯣꯛꯊꯈꯤꯗꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯈꯔꯅ ꯏꯁꯤꯡꯕꯨ ꯊꯥꯕꯋೋ ꯃꯁꯥꯕꯨ ꯅꯣꯏꯕꯋꯣ ꯇꯧꯗꯨꯅ ꯁꯅꯥꯇꯣꯝꯕꯤ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯦ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯈꯨꯜ ꯑꯗꯣ ꯅꯤꯟꯈꯤꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯅꯥꯇꯣꯝꯕꯤ ꯀꯞꯇꯨꯅꯗ ꯂꯩꯈ꯭ꯔꯤ꯫ ꯊꯣꯏꯕꯁꯨ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯤ꯫ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯈꯟꯖꯩ, "ꯄꯥꯕꯨꯡ, ꯅꯆꯥꯅ ꯅꯤꯡꯖꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨꯗꯤ ꯀꯥꯏꯈ꯭ꯔꯦꯀꯣ꯫ ꯅꯆꯥꯅ ꯏꯄꯥ ꯑꯃꯗꯤ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯖꯒꯦ ꯈꯜꯂꯨꯕ ꯑꯁꯤꯗꯤ ꯈꯪꯍꯧꯗꯅ ꯀꯥꯏꯈ꯭ꯔꯦꯀꯣ꯫ ꯑꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯇꯤꯛ ꯆꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯦꯀꯣ꯫ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯄꯥꯕꯨꯡꯅ ꯋꯥꯈꯤꯕ ꯃꯌꯥꯝ, ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯈꯤꯕ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯃꯤꯠꯃꯥꯡꯗ ꯅꯤꯡꯁꯤꯡꯂꯛꯑꯦ ꯄꯥꯕꯨꯡ꯫ ꯏꯄꯥꯒꯤ ꯂꯃꯟ ꯅꯆꯥꯅ ꯁꯤꯡꯗ꯭ꯔꯤ, ꯏꯄꯥꯒꯤ ꯃꯥꯏꯊꯣꯡ ꯅꯆꯥꯅ ꯅꯣꯛꯍꯟꯗ꯭ꯔꯤ, ꯅꯆꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜ ꯃꯔꯤꯛ ꯑꯃꯠꯇ ꯏꯄꯥꯅ ꯆꯥꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯅꯆꯥꯅ ꯄꯥꯕꯨꯡꯒꯤ ꯐꯨꯔꯥ ꯑꯃ ꯁꯥꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯉꯝꯕ ꯀꯠꯆꯔꯛꯈꯤꯅꯤ꯫ ꯃꯗꯨꯗ ꯏꯄꯥꯒꯤ ꯂꯃꯟ ꯇꯣꯟꯗꯕ ꯃꯆꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯖꯒꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯅ ꯃꯇꯣꯝꯇ ꯅꯤꯡꯕ ꯀꯥꯏꯅ ꯀꯞꯆꯔꯤ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥꯁꯨ ꯋꯥꯈꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯥꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯍꯔꯥꯎꯅꯕ ꯄꯦꯟꯅꯕ ꯊꯣꯏꯕꯅ ꯇꯧꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯗꯕꯗꯤ ꯌꯥꯗꯕꯅ ꯊꯣꯏꯕ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯅꯆꯥ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ"꯫ "ꯏꯃꯥꯒꯤ ꯊꯣꯏꯕ, ꯍꯥꯏꯌꯨ, ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯏꯆꯥꯅ"꯫ "ꯏꯃꯥ, ꯅꯆꯥ ꯍꯌꯦꯡꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯂꯪꯐꯩ ꯆꯠꯆꯔꯨꯒꯦ꯫ ꯊꯕꯛ ꯆꯠꯇ꯭ꯔꯕꯗꯤ ꯑꯋꯥꯕ ꯑꯗꯨꯝ ꯍꯦꯜꯂꯛꯀꯅꯤ꯫ ꯆꯦꯡꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯅꯆꯥ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯆꯠꯆꯔꯨꯒꯦ"꯫ ꯃꯃꯥꯁꯨ ꯈꯪꯏ ꯆꯥꯅꯕ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏꯕꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥꯒꯤꯗꯃꯛ ꯍꯤꯡꯅꯤꯡꯕ ꯄꯣꯛꯂꯗꯨꯅ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯝꯃꯤ꯫
ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯣ, ꯊꯕꯛ ꯁꯨꯗꯅ ꯍꯤꯡꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯍꯥꯏꯗꯧꯔꯤꯕ ꯑꯁꯤꯗꯤ ꯀꯥꯎꯒꯅꯨꯀꯣ, ꯏꯆꯥꯅ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯣ ꯍꯦꯛ ꯌꯧꯕꯒ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯑꯅꯤꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯈꯨꯔꯨꯝꯃꯨ, ꯑꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯗꯁꯨ ꯈꯨꯔꯨꯝꯃꯨꯀꯣ꯫ ꯍꯣꯏ, ꯐꯒꯅꯤ ꯏꯃꯥ, ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯕ ꯄꯨꯝꯕ ꯅꯆꯥꯅ ꯄꯥꯡꯊꯣꯛꯆꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯕ ꯅꯝꯕꯣ ꯊꯥꯕꯣ ꯇꯧꯗꯨꯅ ꯂꯪꯐꯩꯒꯤꯗꯃꯛ ꯊꯣꯔꯛꯂꯤ꯫ ꯊꯣꯏꯕ ꯃꯈꯣꯡꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯆꯤꯡ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯆꯤꯡ ꯑꯗꯨ ꯌꯧꯕꯒ ꯅꯨꯃꯤꯠꯁꯨ ꯇꯥꯈ꯭ꯔꯦ, ꯑꯗꯨꯕꯨ ꯈꯨꯜ ꯇꯥꯕꯗꯤ ꯎꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯕꯨ ꯆꯦꯠꯅ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡ ꯑꯍꯤꯡ ꯑꯗꯨꯃ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯣꯏꯕꯒꯤ ꯈꯣꯡꯆꯠ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯃꯤꯅ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤꯕ ꯂꯝꯕꯤꯅꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯅꯨꯃꯤꯠ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯁꯨ ꯑꯍꯤꯡ ꯑꯃ ꯂꯦꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯉꯛꯄ ꯃꯐꯝ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯄꯥꯛ ꯑꯗꯣ ꯂꯩꯔꯝꯂꯦꯟꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅꯤ꯫ ꯃꯆꯨ ꯀꯌꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯤ, ꯑꯗꯨꯒ ꯃꯈꯜ ꯀꯌꯥꯒꯤ ꯎꯆꯦꯛꯁꯨ ꯈꯣꯡꯂꯤ꯫ ꯃꯐꯝ ꯑꯗꯣ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕ ꯄꯥꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯩꯖꯥꯎ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯩ ꯑꯗꯣ ꯑꯃꯨꯛꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯜꯂꯛꯇꯨꯅ ꯏꯁꯤꯡ ꯃꯄꯥꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯡꯖꯥꯎ ꯑꯗꯨꯗ ꯐꯝꯗꯨꯅ ꯏꯔꯨꯖꯕ ꯎꯔꯝꯃꯤ꯫ ꯊꯣꯏꯕꯗꯤ ꯃꯪꯂꯥ ꯍꯥꯏꯅ ꯐꯥꯎ ꯈꯟꯖꯩ, ꯑꯗꯨꯒ ꯀꯩꯅ ꯅꯨꯄꯤ ꯑꯃ ꯑꯣꯜꯂꯛꯄ ꯑꯁꯤꯗ ꯑꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯪ ꯅꯠꯇꯦ, ꯇꯥꯏꯕꯪꯅꯤ ꯍꯥꯏꯅ ꯈꯪꯖꯔꯝꯃꯤ꯫ ꯊꯣꯏꯕ ꯇꯞꯅ ꯑꯁꯨꯝ ꯆꯪꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯗꯤ ꯊꯣꯏꯕꯅ ꯂꯥꯛꯄꯗꯨ ꯎꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯦ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯕ ꯉꯝꯗꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯥ ꯀꯩ, ꯁꯥꯃꯨ ꯅꯣꯡꯁꯥ ꯃꯈꯜ ꯀꯌꯥꯒꯤ ꯁꯥ ꯂꯩꯔꯤꯕ ꯃꯔꯝꯅ ꯊꯣꯏꯕꯅ ꯈꯟꯖꯩ ꯅꯨꯄꯤ ꯑꯁꯦ ꯑꯆꯝꯕ ꯅꯠꯇꯦ, ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯅ꯫ ꯃꯔꯝ ꯑꯗꯨꯅ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯆꯥꯅ ꯏꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯕꯨ ꯎꯅꯤꯡꯕꯅ ꯏꯃꯥꯗ ꯅꯆꯥꯅ ꯉꯥꯏꯍꯥꯛ ꯃꯤꯠꯐꯝ ꯊꯝꯂꯨꯔꯦ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯊꯣꯏꯕꯕꯨ ꯎꯕꯃꯛꯇꯗ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤꯗꯒꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅ ꯊꯋꯥꯏ ꯂꯧꯕꯤꯈꯤꯕ ꯉꯧꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯈꯨꯗꯛꯇ ꯂꯥꯏꯔꯦꯝꯕꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯥ ꯊꯣꯏꯕ, ꯅꯍꯥꯛꯀꯤ ꯊꯧꯒꯜꯂꯣꯟ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯩ ꯄꯦꯜꯂꯤ꯫ ꯄꯥꯞ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯗꯨꯅꯇ ꯂꯥꯏꯔꯦꯝꯕꯤ ꯑꯩꯕꯨ ꯎꯕ ꯐꯪꯖꯕꯅꯤ꯫ ꯄꯣꯛꯂꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯟꯗꯕ ꯑꯣꯏꯕꯅ ꯉꯁꯤꯗꯤ ꯏꯆꯥꯅ ꯏꯃꯥꯒꯤ ꯁꯛꯇꯝꯕꯨ ꯎꯖꯕꯅꯤ꯫ ꯍꯥꯏꯌꯨ, ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ, ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯍꯥꯏꯌꯨ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤꯁꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯏꯆꯥꯕꯨ ꯎꯕꯗ ꯅꯤꯡꯁꯤꯡꯂꯛꯏ, ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯍꯥꯏꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯆꯥꯗꯤ ꯂꯥꯏꯔꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯥꯏꯔꯕ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯈꯛꯇ ꯂꯩꯍꯧꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯄꯥꯁꯨ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯂꯣꯏꯔꯗꯨꯅ ꯑꯁꯤ ꯂꯝꯗꯝ ꯄꯥꯡꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯅꯆꯥꯅꯗꯤ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯐꯨꯔꯥ ꯑꯃꯈꯛ ꯁꯥꯖꯒꯦꯁꯨ ꯈꯟꯖꯩ, ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯁꯥꯕ ꯉꯝꯗ꯭ꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯏꯃꯥ ꯅꯍꯥꯛꯀꯤ ꯊꯧꯖꯥꯜ ꯄꯤꯕꯤꯗꯨꯅ ꯉꯝꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯅ ꯂꯣꯏꯔꯕ꯭ꯔꯥ? ꯍꯥꯏꯈꯣ, ꯉꯁꯤꯗꯤ ꯏꯆꯥꯅ ꯍꯥꯏꯔꯤꯈꯩ ꯄꯤꯒꯅꯤ ꯍꯥꯏꯌꯨ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯄꯣꯛꯂꯛꯂꯤ꯫ ꯊꯣꯏꯕꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯏꯄꯥꯒꯤ ꯂꯃꯟ ꯇꯣꯜꯂꯕꯁꯨ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯄꯥ ꯑꯗꯨꯒꯤ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯄꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯖꯒꯦ꯫ ꯐꯔꯦ, ꯄꯨꯝꯅꯃꯛ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯏꯆꯥꯗ ꯊꯧꯖꯥꯜ ꯕꯣꯔ ꯄꯤꯔꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯁꯟꯕꯤ ꯑꯅꯤ ꯄꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯄꯤꯔꯤꯕ ꯁꯟꯕꯤ ꯑꯅꯤꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯏ ꯄꯥꯛꯆꯔꯣ, ꯑꯗꯨꯒ ꯏꯆꯥꯒꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜꯅꯨꯡꯗ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯛꯇꯗ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯒꯤ ꯐꯨꯔꯥ ꯑꯗꯨꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯁꯥꯔꯝꯂꯒꯦ꯫ ꯐꯨꯔꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯒꯤ ꯊꯋꯥꯏꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯗꯨꯒ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄꯗ ꯅꯁꯥ ꯑꯗꯣ ꯋꯥꯔꯝꯂꯅꯤ,
ꯑꯗꯨꯅ ꯏꯃꯥꯒꯤ ꯊꯝꯕꯥꯜ ꯍꯧꯕ ꯄꯥꯠ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯈꯨꯖꯣꯞ 8 ꯊꯛꯈꯣ, ꯃꯇꯝ ꯄꯨꯝꯕꯗ ꯏꯆꯥꯒꯤ ꯊꯧꯅꯥ ꯃꯌꯦꯡ ꯇꯥꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯊꯣꯏꯕ ꯏꯁꯤꯡ ꯈꯨꯖꯣꯞ 8 ꯊꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕ ꯃꯁꯥ ꯃꯎ ꯐꯈ꯭ꯔꯦ, ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯟꯕ ꯁꯕꯥꯜꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯒꯣꯜ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕꯗ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯕ ꯁꯒꯣꯜ ꯁꯟ ꯑꯣꯏꯕꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯊꯣꯏꯕ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯃꯃꯥꯗ ꯂꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯤꯡꯊꯤꯔꯕ ꯐꯨꯔꯥ ꯑꯃꯁꯨ ꯏꯪꯈꯣꯜꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯈꯤ꯫ ꯁꯟꯕꯤ ꯑꯅꯤꯗꯒꯤ ꯁꯪꯒꯣꯝ ꯁꯨꯝꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯐꯝ ꯃꯐꯝ ꯀꯌꯥꯗꯁꯨ ꯌꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯁꯨ ꯁꯟ ꯑꯗꯨꯒꯤ ꯁꯪꯒꯣꯝ ꯊꯛꯂꯨꯕ ꯃꯤꯀꯨꯞꯇꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯄꯨꯝꯕꯁꯨ ꯀꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯔꯛꯄ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯊꯦꯡꯅꯔꯛꯈꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯗꯨꯅ ꯌꯦꯛꯍꯜꯂꯝꯃꯤ꯫ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯕꯨ ꯊꯣꯏꯕꯅ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯅꯨꯡꯇꯤꯒꯤ ꯂꯥꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯃꯥꯅ ꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯇꯣꯏꯅ ꯍꯥꯏꯈꯤꯕ, ꯇꯣꯏꯅ ꯄꯟꯈꯤꯕ, ꯏꯄꯥ ꯏꯃꯥꯒꯤ ꯂꯃꯟ ꯇꯣꯟꯗꯕ ꯃꯆꯥ ꯑꯣꯏꯒꯦ ꯍꯥꯏꯈꯤꯕꯗꯣ ꯉꯁꯤꯗꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯂꯃꯟ ꯇꯣꯟꯗꯕ ꯃꯆꯥ ꯑꯣꯏꯔꯣꯀꯣ", ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯍꯔꯥꯎꯅ ꯀꯞꯆꯩ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯄꯥꯕꯨꯡ, ꯅꯆꯥꯒꯤ ꯄꯨꯟꯁꯤꯗ ꯄꯥꯕꯨꯡꯒꯤ ꯂꯃꯟꯗꯤ ꯇꯣꯟꯁꯤꯟꯍꯧꯔꯦ꯫ ꯅꯆꯥꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯅꯆꯥꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯂꯃꯟ ꯇꯣꯟꯗꯕ ꯅꯆꯥ ꯑꯣꯏꯍꯟꯕꯤꯌꯨꯀꯣ", ꯑꯁꯤ ꯍꯥꯏꯅ ꯀꯞꯆꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯊꯣꯏꯕꯒꯤ ꯃꯪꯂꯥꯟꯗ ꯃꯄꯥꯒꯤ ꯊꯋꯥꯏ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯏꯆꯥ ꯊꯣꯏꯕ, ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯂꯃꯟ ꯃꯆꯥꯗ ꯇꯣꯟꯗꯦ꯫ ꯏꯆꯥꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯅꯇꯧꯗ ꯏꯄꯥ ꯄꯦꯜꯂꯤ꯫ ꯏꯆꯥꯅ ꯅꯨꯡꯇꯤꯒꯤ ꯑꯉꯝꯕ ꯍꯩ ꯔꯥ ꯀꯠꯇꯨꯅ ꯐꯨꯔꯥ ꯑꯁꯤꯗ ꯅꯤꯡꯖꯕ ꯑꯁꯤꯅ ꯏꯆꯥꯒꯤ ꯂꯃꯟ ꯑꯣꯏꯅ ꯏꯄꯥꯗ ꯇꯣꯜꯂꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯃꯄꯥꯒꯤ ꯂꯃꯟ ꯇꯣꯟꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯣꯀꯣ꯫ ꯅꯃꯥ ꯅꯆꯥꯁꯨ ꯉꯁꯤꯒꯤ ꯀꯣꯔꯧꯅꯨꯡꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯖꯔꯣꯀꯣ꯫ ꯏꯄꯥ ꯆꯠꯂꯒꯦ, ꯏꯄꯥꯒꯤ ꯏꯆꯥ ꯊꯣꯏꯕ", ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯪꯂꯥꯟ ꯑꯗꯨ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯪꯂꯥꯟ ꯑꯗꯨ ꯍꯦꯛ ꯃꯪꯐꯥꯎꯅꯔꯛꯄꯒ ꯃꯄꯥꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯅꯨꯡꯁꯤꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯍꯌꯦꯡꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯊꯋꯥꯏꯅ ꯄꯦꯟꯅꯕ ꯂꯥꯏꯐꯝ ꯈꯔꯗ ꯑꯉꯝꯕ ꯈꯔ ꯀꯠꯆꯔꯨꯁꯤ꯫ ꯑꯗꯨꯒ ꯈꯨꯟꯖꯥ ꯄꯨꯝꯕꯁꯨ ꯆꯥꯛ ꯆꯔꯥ ꯑꯃꯃꯝꯇꯪ ꯏꯄꯥꯒꯤ ꯃꯤꯡꯗ ꯀꯠꯆꯅꯤꯡꯏ꯫ ꯅꯆꯥꯒꯤ ꯑꯄꯥꯝꯕ ꯑꯁꯤꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ ꯏꯃꯥ? ꯏꯃꯥꯒꯤ ꯊꯣꯏꯕ, ꯅꯍꯥꯛꯇꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯏꯆꯥꯅꯤ꯫ ꯏꯆꯥꯅ ꯄꯥꯝꯖꯔꯤꯕ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯖꯔꯣ". ꯃꯃꯥꯅꯁꯨ ꯌꯥꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯏꯐꯝ ꯀꯌꯥ ꯆꯠꯇꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯤꯡꯗ ꯑꯉꯝꯕ ꯈꯔ ꯀꯠꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯈꯨꯟꯖꯥ ꯄꯨꯝꯕ ꯆꯥꯛ ꯀꯧꯔꯗꯨꯅ ꯃꯄꯥꯒꯤ ꯃꯤꯡꯗ ꯀꯠꯆꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕ ꯃꯍꯥꯛꯅ ꯄꯥꯝꯖꯕꯤ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯃꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯆꯥ ꯃꯃꯧꯒꯤ ꯀꯨꯝꯃꯩ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯑꯩꯈꯣꯟ ꯄꯨꯝꯕꯗ ꯅꯤꯡꯖꯔꯕꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯏꯕ ꯏꯁꯥꯃꯛꯅ ꯍꯥꯏꯖꯔꯤ꯫